Hello everybody, I am Ashok Kumar Singh, Next Money Promoter, Digital Online Earning the Mayam Punam ko taon nokche. Ngasi ki video sida mayam di amna chawba announcement ama Next Money company ki amna chawba announcement ama ki matang da mayam di video si share tok jabani. Khwaidagi chawba announcement adi ngasi ki numit December ki tang 25 asi ekoi ki Sabnam Praveen, Director of Next Money ki birthday wabana maram orga ngasi ki numit asida kana gumana ID upgrade tobu targadi mangwanda lupa chama ki cashback ama aduga loina appliance sing da lupa kunmanga amaga distribution tawbani aduna yamna chawba offer asima kana basima Next Money use tawiriba Next Money season riba akoi Manipur ki Next Money team na kana basim dawi haina mayam punmukta Aisa Gold Star of Next Money, National Promoter of Next Money, Manipur na mayam punamgo haijari aduguloina kanagumna no join to bana haidiba offer asida idea upgrade to haibdi join to targadi lupa sam kana basima fangani aduguloina ai gi taraptagi su yamna chawba offer am laukthokchari haibdi Ashok Kumar Singh, National Promoter of Manipur haibdi Next Money gi National Promoter moina hujik thabuk tok jabani ai gi ngasi gold ni aduga mayam punamgo dai haijagadabdi ngasi gi tang 25 numit asimakta da haidiba offer asibu kana basi lawna bigi damata kana gumba ekoi Next Money season aba kana gumba mana karigumba mana akoi ID tara se upgrade tobu ngamgadi mongod lupa chamanga gi aingondagi cashback natraga paisa gi mateng paisa gi oina award ama aingondagi phangban thamjari aduga kana gumana ID tara manga se upgrade tobu targadi mongod lupa 450 gi upgrade nama haibadi mongod kana basi maina aigi tarapti offer ama thamjari aduga kana gumana ID kunnasi upgrade tobu targadi monda lupa lising amagi offer asi aigi tarapti pijagani haina mayam punmakta lauthokchari haidi offer asi haibadi Next Money company gi oiriba offer ama haibadi idea ma upgrade tobu lupa chama gi cashback ama plus lupa kunmanga ama apply tara da yen bagi distribution tobu gi offer asi leire adu aigi tarapti kana gumana 10 ID ji target tobu targadi monda lupa chama gi pigini adu kana gumana tramanga tobu targana monda lupa 450 adu kun tobu targana monda lupa lising mo offer asi aigi tarapti thamjari adu mayam pununa Next Money da akogi yamna chawba offer asi ngasi gi numitani adu ngasi gi numit asi da kana basi lobi offer nang pung baro buda ngasi gi offers legini adu mayam pununa kana basi lobi haina mayam pun thajari ngasi gi matang aste video solution ji anu video gi dumta mayam pununa ngai view adu comments fajana pibi duna top topics in matang hai view hai bidai gi video sina taba top comments sing gi matungina aina video si samjage adu Next Money gi pamba pamdu pen du khudima comment the pibi haina mayam pununa ta haijai aduga roi boina mayam haijagi dabdi mayam video si yang biu loina like amatin to view habdi mayam gi like amana ai ano video si amdi an mating pangi aduga kana gumana channel sida ano enter to bata gari channel su subscribe to ko bigunu bell icon na view maram di ano video sing mayam gi damta aduga loina mayam punumana ano video sing to ngai midasi wish you all the best. Thank you very much.